ꯃꯇꯝ ꯑꯃꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯔꯣ ꯑꯃꯁꯨꯡ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯊꯥꯔꯣꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ, ꯑꯐꯕ ꯊꯃꯣꯏ ꯄꯥꯟꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯑꯆꯨꯝꯕꯗ ꯆꯠꯄꯤ ꯃꯤꯑꯣꯏ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯔꯕꯤ, ꯆꯤꯡ ꯂꯦꯝꯂꯕꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯀꯌꯥꯒꯤ ꯀꯂꯛꯅꯐꯝꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯔꯣ ꯑꯗꯨ ꯃꯈꯨꯠꯇ ꯃꯅꯥ ꯃꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃꯈꯛ ꯃꯀꯣꯛꯇ ꯄꯨꯔꯗꯨꯅ ꯀꯩꯊꯦꯜ ꯆꯠꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕꯤ ꯊꯥꯔꯤꯛꯅ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯒ, "ꯑꯄꯣꯛꯄꯤ, ꯉꯔꯥꯡꯇ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯒ ꯀꯩꯊꯦꯜ ꯑꯗꯨ ꯆꯠꯄ ꯐꯔꯣꯏꯗ꯭ꯔꯣ?" ꯊꯥꯔꯣꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯨꯏꯔꯛꯂꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ꯫ ꯑꯩꯅ ꯉꯁꯤ ꯌꯦꯟꯁꯥꯡꯁꯤꯡ ꯑꯁꯤ ꯌꯣꯜꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯠꯂꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯅꯦ ꯇꯉꯥꯏ ꯐꯗꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯈꯜꯂꯨꯕꯗ ꯊꯥꯔꯤꯛꯇꯨ ꯃꯀꯣꯛ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯊꯥꯔꯤꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯁꯣꯟꯊꯥꯡꯅꯅ, "ꯁꯛꯍꯦꯜꯂꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ, ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯍꯥꯛꯄꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯆꯥ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ, "ꯑꯦ, ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯋꯥꯕ ꯈꯟꯕꯒꯤ ꯂꯥꯏꯔꯦꯝꯕ ꯀꯧꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕꯅꯣ?" ꯋꯥꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯪꯂꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯒꯠꯄꯗ ꯉꯥꯏꯔꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯐꯖꯔꯕ ꯆꯥꯛꯂꯨꯛ ꯁꯦꯝꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯗꯨ ꯎꯔꯨꯕꯗ ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ, "ꯑꯦ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯏꯐꯝꯗ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯂꯥꯏ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯣꯕꯤ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯊꯦꯕ ꯑꯃꯈꯛ ꯊꯥꯔꯤꯛꯀꯤ ꯃꯤꯠꯃꯥꯡꯗ ꯅꯤꯡꯉꯝꯗꯅ ꯄꯤꯔꯣꯏ ꯊꯥꯡꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯉꯛꯅ, "ꯑꯦ, ꯃꯁꯤꯒꯤ ꯊꯦꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯅ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯊꯦꯕ ꯑꯗꯨꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯦꯕ ꯑꯁꯤꯗꯤ ꯑꯃꯨꯕꯅꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯎꯕꯅꯤ꯫ ꯃꯁꯦ ꯑꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯁꯥꯌꯣꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯁꯤꯅ ꯅꯤꯡꯉꯝꯗꯕꯒꯤ ꯁꯛꯐꯝꯗ ꯌꯦꯡꯂꯛꯂꯤꯕ ꯑꯁꯤꯕꯨ ꯆꯥꯛꯀ ꯂꯥꯝꯅꯕ ꯖꯥꯠꯂꯥ?" ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯏꯃꯨꯡꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯧꯔꯨꯔꯒ ꯊꯦꯕ ꯑꯗꯨꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯅꯨꯡꯉꯥꯏꯇꯅ, "ꯏꯍꯦ, ꯑꯩꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯑꯁꯤ ꯄꯨꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯣꯏꯔꯦꯀꯣ? ꯐꯔꯦ, ꯃꯊꯪ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯄꯤꯖꯕ ꯍꯥꯏꯕꯗꯨꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯣꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯊꯥꯔꯤꯛꯅ ꯍꯧꯈꯤꯕ ꯃꯤꯀꯨꯞꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ, "ꯏꯆꯥꯅꯅꯦ ꯃꯃꯥ ꯑꯩꯍꯥꯛꯀꯤꯗꯃꯛ ꯋꯥꯖꯕ ꯃꯇꯧꯕꯨ ꯎꯔꯒ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤꯗꯣ꯫ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯝꯃꯨ." ꯊꯥꯔꯤꯛꯅꯗꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯨꯝꯅ ꯂꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯌꯥꯝꯅ ꯇꯔꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯖꯤꯛꯇꯪ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯊꯥꯔꯤꯛꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯈꯔ ꯍꯦꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯆꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯨꯄꯥ ꯑꯃꯈꯛ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯆꯠꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯉꯛꯅ ꯊꯥꯖꯗꯕꯒꯤ ꯃꯇꯧꯒꯨꯝ ꯃꯃꯤꯠꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯏꯔꯒ, "ꯑꯦ,
ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯎꯃꯪ ꯑꯁꯤꯗ ꯃꯥꯟꯖ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯛꯂꯃꯝꯂꯕ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯉꯛꯅ ꯃꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯊꯦꯡꯅꯈꯤꯗ꯭ꯔꯤꯅ꯫ ꯅꯨꯄꯥ ꯑꯁꯦ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯥꯏ, ꯑꯗꯨꯅꯅꯦ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯅꯗꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯁꯦ꯫ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯕ ꯇꯥꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯛꯄꯤ ꯀꯌꯥ ꯑꯃꯅ ꯃꯍꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃ ꯁꯥꯠꯄ ꯑꯁꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜꯇꯅ ꯊꯟꯕ ꯃꯐꯝ ꯎꯃꯪ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯔꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯑꯗꯨ ꯍꯦꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯋꯥꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯐꯠꯇ꯭ꯔꯕ ꯍꯪꯉꯣꯏ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕꯥ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ꯫ ꯊꯥꯔꯤꯛꯅ ꯄꯟꯊꯕ ꯇꯧꯗꯅ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯪꯉꯣꯏ ꯑꯃꯈꯛꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯕ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯆꯥꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯈꯨꯟꯀꯠꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯔꯥꯛ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯕ ꯍꯪꯉꯣꯏ ꯑꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, "ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯌꯥꯔꯕꯗꯤ ꯀꯨꯔꯥꯛ ꯑꯗꯣ ꯏꯐꯝꯗ ꯁꯤꯟꯅꯧ꯫ ꯑꯩꯍꯥꯛ ꯅꯨꯃꯤꯠ 8 ꯁꯨꯔꯕꯅꯤ ꯆꯔꯥ ꯍꯦꯜꯂꯛꯄ, ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤꯀꯣ"꯫ ꯊꯥꯔꯤꯛꯅ ꯅꯨꯡꯉꯥꯏꯇꯅ, "ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯨꯔꯥꯛ ꯑꯁꯤꯁꯨ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯖꯤꯕ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏ ꯅꯠꯇ꯭ꯔꯕꯁꯨ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯗꯨ ꯆꯥꯕꯤꯌꯨ"꯫ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯍꯪꯉꯣꯏ ꯑꯗꯨ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯁꯥ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯊꯥꯔꯤꯛꯇ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯂꯒ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯀꯨꯔꯥꯛ ꯑꯗꯣ ꯏꯐꯝꯗ ꯁꯤꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯍꯥꯛꯅ ꯂꯧꯔꯒꯅꯤ"꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯐꯅ ꯀꯤꯔꯕꯁꯨ ꯊꯧꯅꯥ ꯐꯅ ꯊꯥꯔꯤꯛꯅ, "ꯍꯦ ꯇꯝꯊꯤꯔꯕ ꯁꯥ, ꯅꯍꯥꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯔꯣ, ꯇꯧꯕꯇꯕꯨ ꯀꯨꯔꯥꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯔꯝꯃꯣ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯇꯝꯊꯤꯔꯕ ꯁꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝ ꯈꯪꯍꯧꯗꯅ ꯁꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯨꯔꯥꯛ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯆꯦꯡ ꯈꯩꯕꯒꯨꯝ ニꯛꯂꯝꯂꯕ ꯃꯤꯍꯨꯜ ꯆꯣꯡꯕ ꯂꯦꯞꯂꯝꯂꯕ ꯊꯥꯔꯤꯛ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯂꯛꯄꯒꯨꯝ ꯑꯁꯥꯡꯕ ꯁꯣꯔ ꯑꯃꯈꯛ ꯍꯣꯟꯇꯣꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯨꯄꯤ ꯃꯆꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯥꯡꯌꯦꯡ ꯑꯁꯦ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛꯇꯃꯛꯅꯤ ꯃꯥꯏ ꯄꯥꯛꯂꯤꯕ ꯑꯁꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯗꯨꯅ, "ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯤ"꯫ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯁꯔꯤꯛ ꯑꯁꯦ ꯈꯤꯡꯂꯛꯎ꯫ ꯅꯍꯥꯛꯅꯕꯨ ꯑꯃꯨꯛꯇꯪ ꯈꯤꯡꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯍꯟꯈꯤꯕꯗ ꯁꯨꯔꯨꯡ ꯑꯗꯣ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯁꯔꯤꯛ ꯑꯁꯤꯅ ꯎꯄꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ"꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯅ ꯄꯤꯛ ꯊꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯉꯁꯥꯏꯒꯨꯝꯅ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯑꯌꯦꯠꯄ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯊꯥꯔꯤꯛꯄꯨ ꯎꯕꯗ ꯄꯨꯅꯦꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯔꯣ ꯑꯗꯨ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯔꯣ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯐꯖꯔꯕ ꯎꯃꯪ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯂꯩ ꯀꯌꯥ ꯑꯃ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯂꯗꯨꯅ ꯌꯣꯟꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯈꯨꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯎꯃꯪ ꯑꯗꯨꯗ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯈꯪꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯔꯤꯛ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯈꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯑꯗꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯁꯒꯦꯂꯕꯤ, ꯅꯍꯥꯛ ꯑꯩꯒꯤ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕꯤꯕ ꯂꯥꯛꯂꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨꯕ꯫ ꯑꯁꯨꯝꯅ ꯇꯧꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯛꯇ꯭ꯔꯦ"꯫ ꯄꯟꯊꯕ ꯇꯧꯗ ꯊꯥꯔꯤꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯤꯕꯗꯒꯤ ꯅꯤꯛꯂꯗꯨꯅ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯁꯛꯇꯤ ꯎꯠꯇꯦ꯫ ꯏꯐꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯑꯩꯍꯥꯛꯄꯨ ꯎꯠꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛꯄꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯤꯕ꯭ꯔꯥ? ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯏꯃꯥꯡ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯎ꯫ ꯇꯧꯕꯇꯕꯨ ꯑꯩꯍꯥꯛꯄꯨ ꯑꯁꯨꯝꯅ ꯂꯛꯅꯕꯤꯒꯅꯨ"꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯤꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯀꯤꯕꯅ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯕ ꯊꯥꯔꯤꯛ ꯑꯗꯨ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯇꯪ ꯑꯗꯨꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯤꯖꯣꯜꯇꯃꯛ ꯎꯕ, ꯍꯛꯆꯥꯡꯗꯤ ꯑꯃꯠꯇ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯤꯅ, "ꯑꯄꯣꯛꯄꯤ, ꯀꯗꯥꯏꯅꯣ? ꯃꯤꯁꯛ ꯑꯗꯨ ꯀꯗꯥꯏꯅꯣ? ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯣ ꯉꯛꯅ, "ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯅꯥꯕꯨꯅꯣ? ꯑꯩꯍꯥꯛꯅ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯏꯃꯨꯡꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯊꯤꯕ ꯃꯇꯝꯗ ꯅꯍꯥꯛꯇꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕు ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯤ"꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯉꯁꯥꯏ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯃꯥꯗꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯄꯥꯈꯠꯅ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯣ? ꯅꯍꯥꯛꯄꯨ ꯋꯥꯈꯜꯒ ꯃꯥꯡꯂꯨꯔꯕ꯭ꯔꯣ? ꯃꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ"꯫ "ꯅꯠꯇꯦ ꯅꯠꯇꯦ ꯑꯄꯣꯛꯄꯤ, ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯃꯤꯇ꯭ꯔꯪꯒꯨꯝꯂꯕ ꯃꯤꯁꯛ ꯑꯗꯣ ꯎꯈꯤꯕꯅꯤ꯫ ꯍꯛꯆꯥꯡꯗꯤ ꯑꯃꯠꯇ ꯎꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯨꯝꯃꯤ꯫ ꯁꯒꯨꯗ꯭ꯔꯕ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨꯕ"꯫ ꯊꯔꯣꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯟꯊꯕ ꯇꯧꯗꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯑꯃꯥꯏꯕ ꯃꯤꯈꯨꯕꯨ ꯀꯧꯔꯗꯨꯅ ꯊꯥꯔꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ, "ꯕꯦꯝꯃ, ꯊꯔꯣ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯇꯧꯕ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯕꯒꯨꯝꯅ ꯇꯧꯔꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯔꯣ ꯄꯥꯈꯠꯅ, "ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯍꯥꯛꯀꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ"꯫ ꯃꯤꯠꯈꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯩꯒꯤ ꯃꯅꯥ ꯑꯃꯈꯛ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯅꯥ ꯑꯗꯨ ꯂꯪꯅ ꯀꯤꯁꯤꯜꯂꯒ ꯊꯥꯔꯤꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯖꯤꯟꯕꯤꯔꯕ ꯃꯇꯨꯡꯗ, "ꯑꯩꯅ ꯅꯐꯝꯗ ꯁꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ
ꯀꯔꯤꯅꯣ? ꯁꯛꯈꯪꯗꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯣꯠꯁꯛ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯅꯨꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯋꯥꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯤꯠꯈꯨꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯈꯤꯕ ꯐꯤꯖꯣꯜꯇꯃꯛ ꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯈꯪꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯅ ꯃꯁꯥ ꯑꯗꯨ ꯅꯣꯡꯃꯇ ꯂꯩꯇꯥꯅ ꯇꯨꯝꯊꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥꯡꯗ ꯐꯤꯖꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯄ ꯄꯥꯈꯪ ꯑꯃꯈꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯂꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯥꯏꯕꯪꯃꯪ ꯐꯥꯎꯅꯔꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯔꯣ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯕꯗ ꯑꯃꯣꯠꯄ ꯐꯤꯖꯣꯜ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯁꯨꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜꯗꯤ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯇꯕꯨ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤ ꯁꯨꯕ ꯂꯣꯏꯔꯕꯗ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯑꯣꯠꯄꯤꯒꯗꯕꯒꯤ ꯁꯔꯨꯛ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯄꯗ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯁꯛꯎꯗꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯖꯔꯣ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛ ꯈꯪꯖꯅꯤꯡꯉꯤ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯤꯠꯈꯨꯅ ꯄꯤꯔꯝꯕ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯗꯒꯤ ꯁꯤꯔꯤꯕ ꯂꯩ ꯃꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯗꯠꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯨꯟꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝ ꯊꯥꯔꯤꯛꯀꯤ ꯃꯅꯥꯀꯣꯡꯗ "ꯁꯒꯦꯂꯕꯤ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯍꯥꯛ ꯅꯐꯝꯗꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇꯤ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ"꯫ "ꯏꯐꯝꯗꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯝꯂꯤꯕ? ꯅꯍꯥꯛꯄꯨ ꯑꯐꯠꯇꯕ ꯂꯥꯏ ꯑꯃꯔ? ꯅꯁꯛ ꯎꯠꯄ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ"꯫ "ꯁꯒꯦꯂꯕꯤ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯐꯝꯗ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯂꯩ ꯍꯦꯛꯄ ꯆꯠꯄ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯊꯦꯕ ꯑꯃꯨꯕ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯣ ꯅꯤꯖꯧ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯈꯣꯡꯆꯠꯁꯦ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯀꯅꯤ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯈꯛ パꯏꯗꯨꯅ ꯅꯨꯡꯁꯤꯠꯂꯛꯇ ꯇꯤꯟꯈ꯭ꯔꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯌꯦꯜꯂꯛꯀꯗꯕꯒꯤ ꯁꯔꯨꯛ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯃꯥꯡꯊꯛꯇ ꯂꯥꯏꯔꯦꯝꯕꯤ ꯃꯇꯩ ꯃꯅꯥꯎꯅ ꯄꯤꯔꯝꯕ ꯁꯔꯤꯛ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯁꯛꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯨꯕ ꯊꯦꯕ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯅꯨꯡꯉꯥꯏꯇꯅ "ꯊꯦꯕ, ꯑꯁ, ꯊꯦꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯦ"꯫ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯊꯤꯗꯨꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯖꯤꯕ ꯀꯌꯥ ꯑꯃ ꯄꯨꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯆꯥꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯄꯟꯊꯕ ꯇꯧꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯣꯡ ꯃꯆꯥ ꯑꯗꯨꯗ "ꯍꯣ ꯃꯔꯨꯞ ꯌꯣꯡ, ꯅꯈꯣꯏ ꯊꯦꯕ ꯑꯃꯨꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ"꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯃꯤꯔꯣꯜꯗ "ꯅꯨꯄꯤ ꯃꯆꯥ, ꯃꯍꯥꯛꯇꯤ ꯎꯃꯪ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯎ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ"꯫ ꯋꯥꯁꯤ ꯍꯥꯏꯅꯔꯒ ꯌꯣꯡ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯪ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯊꯥꯔꯤꯛꯇ ꯌꯦꯡꯂꯒ "ꯅꯨꯄꯤ ꯃꯆꯥ, ꯇꯨ, ꯃꯁꯤꯒꯤ ꯁꯪ ꯑꯁꯤꯗ ꯊꯦꯕ ꯑꯗꯣ ꯂꯩꯔꯕꯅꯤ꯫ ꯅꯁꯥꯅ ꯆꯪꯗꯨꯅ ꯎꯅꯖꯔꯨꯔꯣ"꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯌꯣꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯄꯟꯊꯕ ꯇꯧꯗ ꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯟꯅꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯊꯦꯕ ꯑꯃ ꯃꯈꯨꯠꯇ ꯆꯩ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ "ꯅꯍꯥꯛꯄꯨ ꯊꯤꯖꯕ ꯐꯪꯗ꯭ꯔꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯋꯥꯔꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯦ ꯀꯣꯛꯂꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯨꯄꯤ ꯃꯆꯥ, ꯁꯦ ꯃꯁꯤꯒꯤ ꯆꯩ ꯑꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ, ꯅꯪꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯆꯩ ꯑꯗꯨꯕꯨ ꯅꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯕ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ, ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯒꯨꯗꯕ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ, ꯃꯈꯥ ꯇꯥꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯊꯦꯕ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯆꯥꯎꯕ ꯃꯩꯉꯥꯜ ꯑꯃ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯃꯩꯉꯥꯜ ꯑꯁꯦ ꯃꯁꯤꯒꯤ ꯇꯨꯡ ꯏꯟꯅꯧ꯫ ꯄꯣꯠꯁꯛ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯣ ꯌꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯩ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ"꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯊꯦꯕ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯩꯉꯥꯜꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕ ꯊꯥꯔꯤꯛ ꯑꯗꯨ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯃꯄꯨꯛ ꯑꯗꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯋꯥꯕꯅꯁꯨ ꯃꯁꯥ ꯑꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯡ ꯈꯣꯡꯌꯥ ꯑꯗꯨꯁꯨ ꯎꯃꯪꯒꯤ ꯇꯝꯊꯤꯔꯕ ꯑꯆꯧꯕ ꯇꯤꯡꯈꯪ ꯀꯌꯥ ꯑꯃꯅ ꯌꯨꯕꯗꯒꯤ ꯏ ꯊꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯆꯩꯅꯥꯈꯣꯜ ꯑꯗꯨꯕꯨ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯩꯉꯥꯜ ꯑꯗꯨ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯍꯧꯒꯠꯇꯨꯅ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯊꯤꯖꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯋꯥꯅ "ꯑꯣ, ꯑꯩꯍꯥꯛꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯕ ꯑꯁꯤꯗ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯕꯣꯏꯔꯦꯀꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯑꯩꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯁꯤꯕꯨ ꯌꯧꯒꯗꯧꯔꯤꯕꯅꯣ"꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯁꯛꯍꯦꯂꯕꯤ, ꯅꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯣ ꯌꯧꯒꯗꯧꯔꯦ꯫ ꯑꯩꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯎꯀꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯥꯞꯇꯛꯅ ꯆꯤꯡ ꯂꯦꯝꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯍꯦꯛ ꯍꯦꯛ ꯎꯕ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯊꯤꯟꯊꯕ ꯇꯧꯗ ꯊꯥꯔꯤꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯔꯤꯛ ꯑꯗꯨ ꯑꯔꯩꯕ ꯄꯥꯡꯒꯜ puthoklaga yamna yangna chelakpa matamda khanghaudana achauba yamna luba kom amakhakta tasinkhirami aduga tharik tu pakhatpa henmanbadagi mahakki wakhal adu mangkhirami mikup kharagi matungda mahakna wakhal laklaba matamdadi mahakki hek mitmangda nupa adu leptuna leiramba adu ubada kibadagi chenkhige tawrami adubu matam aduda nupa aduna tapna saghelabi aihakna nahakpu kaidawnungda khudong thiba nanghaloi aibu kigano aihaksu taibang miyoi bani wadu tabada tharik adu nupa adugi maikai adomda onthoraklaga nahakna natra aihakki mangnanda laktuna ningamdana kaplamba ado maduda sunatana aihakpu ayet apan pibiriba ase hayo nahakna ifamdagi pamliba asibu karino saghelabi aihakki iming thauba kauje aihak lepak asigi ningthongni aihakki apokpa ado ngantana taibang ase thadoktuna chatkibana maram oiraga yamna angang oina aihakpu apokpagi khubam ase lauduna lepak asida kuina ngak senduna lakpani aduga sakhelabi lepak asibu aihakna phattaba miyoi ama oirubana maduna maram oiraga mang takle aduga aihakpusu thawaiga hakjanga khaidoknaduna thambiri aihakki thawai khaktamak nafamda utpana nangna aibu phattaba lai amagumna ubibani wadu tarubada tharik yamna ngakna thawbubu yengjaraklaga adudi nahak asiba thawai oiribra madumakti natte aihak hoje dairembi amagi chebi chaitheng phanglibani wari pumba nafamda amata chithadana ligani aduga sakhelabi nahak aihakki mateng amuktangdi pangbiduna awafam asidagi kanbirauko
Wasi hairaga thaubana asumna wari liraklammi. Chingna koisinba lepak adugi ningthau ama oina thauba adu mahakna chahi 18 khak subadagi palakpani. Adubu mahakki napaldi mahakti angam athauni. Mangondagi henba kana sulaite khalladuna atonba singbu tathi tawoina tawbirami. Mahakki phattaba mataw aduda thaubagi apokpi leimana yamna mathwai wajarami. Nongmagi numit amada thaubana lepak amagi miyoi amabu ligi asangba chai ama pairaduna yamna tamthiba makhai phubirami. Mataw adu ubada leimana nungaitana. Imagi bungo karino nahakna tawriba asibo. Miyoi asina kari akaiba tawbagidama. Nahakna asuk tamthina phubiriba asibu karigino. Apokpi mahak ase pangdaba misakni. Ayhakki lepak asida asigumba pangdaba miyoi thamba yaroi. Ayhakna khoidajabi nupi amakhak purao haiduna mafamda sinakhibani. Adubu mahakna pangdabadagi nupi ado laina nanthokiduna thiba phangde haiduna halaklibani. Nahakki napabung ado lepak asida sunatana atopa lamdasu afaba thamoi panbagidamak sakhangnakhibani. Adubu nahakki haktakta napabunggi mingchat ase ut ongadawrabako kari sunataba thabak asidabu nahakna mara leijadraba miyoi asibu asuk tamthina phuba haunabro. Masigi pa nongma natraga nongmadi nang soidana phangdaningai leite. Wasi hairamlaga leimadu imungda phingna changkhirami. Mamagi matawdu uraga wakhal tarakpagi mahutta thaubadu hena mai hauna saukhiduna mahakna phuriba miyoi aduda loina taisilami. Nongma nungthil amada thauba adu leikoldagi hainau khara heknanabagi damak matomda sagol thauduna laklami. Mahakna sumlakpada hanubi yamna solabi amakhakna leimai aduda kuntharaga nupa macha mikup amata ngaibi khoba. Kari haige haibano hanubi? Nupa macha ayhak chak charaktaba numit phana yamna yamsilap. Yarabadi ayhakki chananaba acha athak kharata phibiyuba. Thauba hanubi adubu minungsi pokpagi mahutta yamna thawai usittana. He hanubi ayhak lepak asigi ningthawni khangdabro? Nangumba karisu leitaba chari tatlaba nangnasu ifamda nijaba sai. Aigi matam manghangano ai noigumba miyoi singa onsinaduna leibase yam tuguchai. Nupa macha ayhakti imit ase masen marang ubana nahak se ningthau amani haiba uza haudre. Ayhak ase namagumbini. Yarabadi aigi mateng amuktadi pangbiyugaba. Thauba handakti mai hauna saure. Mahakki matam manghali haiduna sagola dudagi kumtharaklaga. He hanubi nahak aigi lambi ase thadoktuna aingonda athingbu pirakano. Natrabadi nahak aigi konung asigi sarang aduda napunsi chupa ado fajinduna thamgani ko. Hanubi aduna wadu tabada khudak aduda lairempi amakhak onthoraki aduga sauna thaubabu asumna haireklami. Ayhak nahak pu kuirabani ngairakpa mutam kuinadagi nahakna atonba thak hanthaba miyoi singbu tathi tawoina tawrakpa ado yamna henmankre. Aduga solabi namagumbi amadasu kari thogalon utkadabano haiba phawba khangjadaba nahakpu tandi phangdaningai maram leibrado. Wasi hairaga lairembi aduna mitrang tawraga achauba maingal amakhak makhut aduna semlami. He napal kaba nabuk sengdaba ningthau ngasidagidi nahak aina akanba chairak pirabani. Chairak adudi ngasi haiba numit asidagi nahak thawaiga hakchangga khaidoknaduna naitom hingba punsi oisano. Aduga nahakki lepak adugi miyoi pumbasu leinungda uphul oina olhanduna thamgani. Nahakki thawai aduna nangi nasagi hakchang adubu yenglaga namittagi napi kangdana lenba oisano. Wadu tabada thaupadi makok adu ngawraklami. Lairembi aduda lankhre haina hanjin hanjin hairabasu taba kauba leikhidre. Aroibadadi lairembi aduna asangba sorama hontoraktuna. Nahakna nasagi thawai yaudraba hakchang aduda amuk hana changduna nahakki lepak aduda miyam sing aduga nungaina hingba pamlabadi mathamoi sengbi nupi macha amakhak thiyu. Aduga nahakna mangondagi mateng nijau. Matam adu khaktada nahak hanagumna onthokhanba ngamjagani. Aduga umang asigi luchingba amuba theba adudagi nahakki upu adugi so ado lawba yagani.
ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯧꯕꯗꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯈꯤꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯁꯛꯎꯗꯕ ꯑꯃꯒꯨꯝꯅ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯤꯛꯂꯤꯒꯤ ꯎꯄꯨ ꯑꯃꯗ ꯁꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯊꯃꯣꯏ ꯑꯗꯨ ꯁꯣꯛꯅ ꯀꯞꯆꯔꯛꯂꯒ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯂꯕ ꯆꯩꯊꯦꯡ ꯑꯁꯦ ꯐꯪꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯁꯦ ꯏꯔꯥꯜ ꯑꯁꯦ ꯌꯥꯖꯔꯦ꯫ ꯏꯁꯥꯅ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯊꯦꯕ ꯑꯃꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯌꯥꯎꯕ ꯎꯄꯨ ꯑꯁꯦ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯇꯝꯅ ꯄꯨꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯊꯧꯅꯉꯝ ꯄꯥꯡꯊꯣꯛꯆꯅꯅꯕ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯒꯗꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯑꯗꯣ ꯊꯤꯖꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯐꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯎꯄꯨ ꯑꯁꯤꯒꯤ ꯁꯣ ꯑꯗꯣ ꯂꯧꯕ ꯌꯥꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯕ ꯑꯃꯨꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯎꯄꯨ ꯑꯗꯨꯒ ꯄꯨꯂꯞ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯊꯧꯕ ꯑꯗꯨ ꯈꯨꯔꯨ ꯀꯨꯜꯂꯗꯨꯅ ꯕꯤꯔꯣꯏꯅꯅ ꯊꯥꯔꯤꯛꯇ, ꯁꯛꯍꯦꯜꯂꯕꯤ, ꯑꯩꯍꯥꯛꯄꯨ ꯆꯩꯊꯦꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ꯫ ꯏꯁꯥꯅ ꯃꯃꯥꯡꯗ ꯇꯧꯖꯈꯤꯕ ꯏꯔꯥꯜ ꯑꯗꯣ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯏꯊꯧ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯖꯔꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯊꯧꯕꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯔꯕ ꯃꯇꯝꯗ ꯆꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯣ ꯑꯃꯈꯛ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯁꯣ ꯑꯗꯨ ꯈꯨꯟꯀꯠꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯇ ꯄꯤꯔꯝꯃꯤ꯫ ꯁꯛꯍꯦꯜꯂꯕꯤ, ꯂꯥꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯅ ꯊꯥꯔꯤꯛꯄꯨ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯤ ꯂꯩꯅꯗꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯀꯣꯅꯨꯡ ꯑꯃꯒꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯎꯔꯦ ꯂꯤꯛꯂꯤꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯧꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯅ, ꯁꯛꯍꯦꯜꯂꯕꯤ, ꯇꯨ, ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤꯗ ꯁꯣ ꯑꯗꯨꯅ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯨ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯥꯔꯤꯛꯅ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯊꯧꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯁꯛꯍꯦꯜꯂꯕꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯕꯁꯨ ꯑꯣꯏꯊꯣꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯆꯔꯛꯈꯤ꯫ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯀꯔꯝꯅ ꯊꯦꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯑꯩꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯐꯥꯎꯕ ꯇꯨꯀꯠꯆꯕ, ꯍꯪꯒꯣꯏꯕ ꯐꯥꯎꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯊꯋꯥꯏꯒꯨꯝꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯕ ꯇꯥꯔꯦꯀꯣ꯫ ꯊꯥꯔꯤꯛꯅ ꯊꯧꯕꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯁꯔꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯃꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯛꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯁꯛꯍꯦꯜꯂꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯔꯨꯒꯅꯨ꯫ ꯃꯁꯤꯒꯤ ꯁꯔꯤꯛ ꯑꯁꯤꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛꯅ ꯁꯔꯤꯛ ꯑꯗꯨ ꯑꯍꯨꯝꯂꯛ ꯈꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯔꯛꯏ, ꯍꯦ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯅꯐꯝꯗꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯅꯤꯖꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯤꯕꯤꯔꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯍꯔꯥꯎꯅ, ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯥꯄꯜ ꯀꯥꯕ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯔꯣꯏ꯫ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯂꯦ꯫ ꯅꯍꯥꯛꯄꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯜꯂꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯧꯕꯕꯨ ꯁꯥꯞ ꯇꯧꯔꯝꯕ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯥꯟꯊꯕꯤꯔꯒ "ꯆꯠꯂꯣ, ꯈꯨꯗꯛ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯁꯤꯟꯖꯔꯣ"꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯧꯕꯅ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕ ꯑꯗꯨ ꯑꯅꯧꯕ ꯐꯤꯖꯣꯜꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯂꯝꯕ ꯂꯩꯄꯥꯛ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯨꯅ ꯀꯔꯤꯁꯨ ꯊꯣꯛꯇꯕꯒꯨꯝꯅ ꯃꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯧꯕ ꯍꯔꯥꯎꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯏꯊꯧ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯁꯅꯨ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ "ꯁꯒꯦꯟꯂꯕꯤ, ꯅꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯁꯤꯗ ꯌꯥꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯟꯕꯤꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯔꯦ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛ ꯑꯩꯕꯨ ꯊꯥꯂꯣꯏ ꯑꯣꯏꯒꯦ ꯅꯤꯡꯂꯤꯕ꯭ꯔꯥ"꯫ ꯊꯥꯔꯤꯛꯀꯤ ꯑꯥꯔꯊ ꯂꯩꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯏꯀꯥꯏꯅ "ꯃꯗꯨꯒꯤꯗꯃꯛ ꯅꯠꯇꯦ ꯁꯛꯍꯦꯟꯂꯕꯤ, ꯅꯪꯕꯨ ꯑꯩꯅ ꯊꯋꯥꯏ ꯑꯣꯟꯅ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯕ ꯑꯁꯤꯒꯤ ꯃꯤꯡꯗ ꯋꯥꯐꯝ ꯑꯁꯦ ꯐꯣꯡꯗꯣꯛꯆꯕꯅꯤ"꯫ ꯊꯥꯔꯤꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯧꯕꯒꯤ ꯃꯈꯣꯡ ꯈꯨꯌꯥ ꯑꯗꯨ ꯁꯣꯛꯆꯔꯒ ꯂꯥꯏꯕꯛ ꯀꯠꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯥꯔꯤꯛꯁꯨ ꯊꯧꯕꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯇꯥꯂꯣꯏ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡ ꯃꯁꯦꯟ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯈꯩ ꯅꯤꯡꯊꯧ ꯊꯧꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯊꯥꯔꯣꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫